Kom Furup ki Esei Amadi Wari sing Leirik oina Fongbada club na Ayaba Pikhre. Kom Furup ki ipaipu sing na thambiramba Esei Amadi Wari sing Mantak Kom Cultural Association na Leirik oina Fongbada Mantak Village ki club oiriba United Brothers Sporting Association UBSA Mantak ki president na Ayaba Pikhre hairi. UBSA Mantak ki secretary gi Cherolamana Fongdorakpada Chahi ani gi mamangda Mantak ta mifam ama pangthoktuna Mantak Kom Cultural Association BPO Mantak PO Kakching Kauba Association ama semkhibaga loinana Association asigi president oina mangte afar kombu khalamkhi madugi matung chahi asigi June gi tang mangada Mantak Kom Cultural Association gi mifam ama pangthoktuna Kom Furup ki ipaipu singna thambiramba Esei Amadi Wari sing Leirik oina fongsi haina yanakhre Maduda club oiriba United Brothers Sporting Association UBSA Mantak ki president na Ayaba Pikhre hairi.